Akaswani Imphal Ningthoukhongjam Suni na pau pajari ahanbada maruiba pau. Security Force na tongan ba ay na tingkraba lup marigi miyoy tarahumdoy fare. Nipu mga suba malem gi TV numit ka marilay na numit chamani gi oiba TV Mukt Abhiyan nga si hagdoklagani amasung Pradhan Mantri Narendra Modi na hayri laybaga sida hauzik petrol amasung diesel pangdabagi awaba layte. Security Force na tongan ba ay na tingkraba lup marigi miyoy tarahumdoy fare. Pulis ki pau na hay, para ba singa do'y manungda KYKL gi active kadarama, KCP nungden kombagi ama, KCP apun bagi miyoy ama amasung Pripak RA gi active kadar tara yauri, makoy tara gi manungda mangadi, sahi tara ni pansudriba nupa machasing ni hayri. Amaromda, Thaubal jila gi lilong ataw kong maning laykay digi, sahi kunitoy syuba miyoy amaga, loynana, sahi tara ni pansudriba nupa macha, ama sasinaba Aadhaar card pairambadagi pulis na Imphal airport tagi fare hayri. Makoy dagi Aadhaar card amadi voter ID yauna, chap manaba photo yauba amadi tongan ba maming iba ID card ching fangki hayri. Nipu mga suba malem gi TV numit amasung numit chamani gi oiba TV Mukt Abhiyan hagdopugi thauram ngasi Janims ta pangthuklagani. National TB Elimination Program National Health Mission amasung Directorate of Health Services na sinba thauram asida Upamukhyamantri Dr. Losi Diko, Health Services ki Director Dr. M. Hemantakumar Singh, Janims ki Medical Superintendent Dr. K.H. Lokesor Singh na chingba miyoy sing saruk yagani hayri. Thormasiga mari lena na Imphal West amasung Thaubal da tongan ba sangdamnaba singda makok matang takraba NY KSHAI Mitra amasung TV Free Village singda manamatum amasung certificate kenthokani. Justice Committee on Anglo-Manipuri War Lising Machamapan, Marputra Matwegi, Marches and Freedom Fighters of Kanglepak Manipur na sindu na ngasi ayu pung taradagi Imphal gi mapal kangzaybung phaita pungda Kanglada British sing na landara kiba numit ningsing thauram pangthokani, thormaduda Mukhyamantri Yumnam Khemchand Singh saruk yagani, malem gi thakta pangthokadorba thormasida Manipur gi mapandu khundariba Manipuri singi tongan ba lup singi miyoy kayasu saruk yagani hayri. Anglo-Manipuri lanadуда yaukiba Manipur gi ningtamba ngaknaba honabada British singa haktengna lantengna kiba athauba ipa ipu singi lemori macha masu singda Justice Committee na ikai kumnaba utpagi thauramsu pangthokani hayri. Numiduni chathagadaba Festival of Dance and Music Imphal gi Palace Compound leba Government Dance College ta ngasidagi hauragani. Art amasung Culture gi Mantri Khuraijam Loken Singna Festival asi Hagdokani Eastern Zonal Cultural Center Kolkata na Government Dance College Imphal ga khusam naduna sinba festival asida Manipuri Bharatnatyam Kathak amasung Kabui Koireng amadi Tangkhul na chingbagi folk jagoi sing utkani. Guru Ruben Masangba gi Tangkhul music yauna tongan ba folk music ki thoramsu pangthokani hayri. Numidumni chathagadaba Rajya Thaki Science Congress for Teachers and Researchers ngasi Imphal West ki Tagil Patta leiba Manipur Science Center da hauragani. Thormasigi nungeba waroldi Innovative Science Education for a Sustainable Future haibasini. Manipur Science and Technology Council Mastic na sinba thormasigi ngasi ahuba numita Rajya Sarkar gi SNT gi Secretary amasung Mastic ki Member Secretary Srimati Kangu Jingrungla saruk yagani. Tabiriba Pawasi Akaswani Imphal dagini. Pradhan Mantri Narendra Modi na hayri laybaga sida hauzik petrol amasung diesel phangdabgi awaba layte. Bharata hauzik metric ton million manga henbagi petroleum pothok sing paisinduna thamli wafam asi Pradhan Mantri na Lok Sabha da hauzik nongsup Asia da thokliba wathok asigi matang da piba mahaki warol da phongdokhibani. Pradhan Mantri na hai Bharata hauzik energy security crisis layte. Hauzik layriba storage capacity asi hengathanaba thaurang paikhatli. मात्रा में कच्चा तेल, गैस और फर्टिलाइजर जैसी अनेक जरूरी चीजें हॉर्मुज स्ट्रेट के रास्ते से आती हैं। युद्ध के बाद से ही हॉर्मुज स्ट्रेट में जहाजों का आना जाना बहुत चुनौतीपूर्ण हो गया है। बावजूद इसके हमारी सरकार का ये प्रयास रहा है कि पेट्रोल, डीजल और गैस की सप्लाई बहुत ज्यादा प्रभावित न हो और भारत पर इसका कम से कम दुष्प्रभाव हो, इसके लिए निरंतर प्रयास किए जा रहे हैं। सरकार इसके शॉर्ट टर्म, मीडियम टर्म और लॉन्ग टर्म ऐसे हर असर के लिए एक रणनीति के साथ काम कर रही है। प्रधानमंत्री नरेंद्र मोदी ने हाइरी नोंगसुप एशिया की हौजिक ओइरिबा फिबम असिदा
Bharatna tauba ngambasing uthokli leibagasin atoppa leibaksinga mari phagathanba amadi tangai fadana lawgadaba warepsing lawba yauna kudong chadabasing mayoknanaba thabak kaya paikhatle hairi wafam asi Nai Delhi da pangthokpa summit amada Pradhan Mantri na phongdokhibani mangna hai haukiba February 19 dagi malemgi oina kudong chadaba kaya mayoknaduna lakli asigumba waraba tanja asida Bharatna thajaba amaga loinana sakot thorangi lambida mangjil thana chatli haujikti Bharat asi kudong chadaba khudingmak mayoknaba ngamle Langa pangkak oiraba matam asida Bharatna paikhalakba thabak thoramsingda malemgi miyamna ngaknari Malemgi leibak ayambada Bharat ka afaba mari thamduna tongan tongan ba thabak kaya mai pakna changsili masi leibak asida leiriba mipum khudingmaki apunba pangal adu uthokpani Assam Kerala amasung Puducherry Union Territory gi Vidhan Sabha Mikhal gi ngasi scrutiny tawgani ngarang mirepse pisinbagi aroiba numitni Rajya ni asi amasung Union Territory asida mathang thagi mapalda bot thadanagani mirepse lokthokpagi aroiba numitna tha asigi kuntarukni Nokchu Bengal da tangkak ani thokna April 12 amasung 18 da bot thadanagani Rajya sigi oina ahanba tangkaki notification tha sigi 13 da amasung ani shuba tangkakina April 2 da notification thokani Tamil Nadu da tangkak amakhakta da April 12 da bot thadanagani Tamil Nadu Vidhan Sabha Mikhal notification tha asigi 13 da thokani Rajya mari amasung Union Territory asigi bot masing me mari da thigani Tarasuba MNCW Pralada Amadi W Ramananda Elite Trophy 2015 ki match number humpu marigi oina ngasi Lairanja Public Ground da sanagadaba cyclone amadi traugi match hauji oiriba ground gi phibamna maram oiraga sanararoi hairi MNC gi chana kanglon matungina team anina point yenaragani hairi ngasi phongba pause singi maroiba pausingi damak haujik Kshetrimayum Premchand leire Premchand Thagachari Suni Churchandpur da nongwena kaptuna hatkraba Rishikant ki matang da parliament ta pukhatkre Manipur asi special state ama oine loba yaroi haina MPB molam phono ki ba wafam pokna fam da ahan be headline piduna phongli Pawasi Hills Hornbill Express asu tongwan be headline piduna phong bo thengnare Mukhyamantri ga Kukijo Council ga unakhi ba thodoka Chuchampur thokli ba iranga mailene de haina The People's Chronicle da ahan be headline piri Naharol gi thodang pauchi gi ahan be headline asi Start of ecosystem gi makhada Naharol Singbu agricultural sector dagi mapung fana kana wa phanghanaba legana panam thamli haina Mukhyamantri na phono ki ba wafam asini Pawasi Sanalai bak pauchidana Agri Youth Parliament lesingani kuntaruk Chief Minister na Saruk Yaduna loishan kre Lau Singogi lamda Naha singi kudung saba pinaba lambi tidok lagani haina Mukhyamantri na phono ki ba wafam ahan be headline piduna phongli Agri Youth Parliament loishan bagi thauramda Mukhyamantri na phono ki ba wafam Manipur Mail amadi Tamilong Times yauna ngasi phongba ayamba pauchi singda tongan ba headline piduna phongba thenare Jaimeng Lekta amang ata thokolamle kuki khulai paiba sinani haina maral sirakli haina Shanghai Express Manipur edition da ahan be headline piri Pawasi Hills Hornbill Express da Thonglang Naga khulda su kuki militant singna chathakiba thawongbu SDSA na yaningda phonokre haina ahan be headline piri Pawasi the Ganfu Meldana Senapati Jilagi Thonglang Naga Khulgi Jaimeng Pata Thokiba Thodok Adu Liangmai Naga Katimai Rongdi Manipurna Yaningda Phonokre Haina Phongmo Thingnare IDP Singa Mailenana Hangba Wahang Mapangi Paukhom Home Department na Piak Tabadagi Commissioner Wayal Chathakre Manipur Information Commission na Numitra Manganigi Manungda Akupa Written Statement Piak Naba Home Department da Khangan Kre Haina Huyanlan Pauda ahan be headline piduna phongli Pauche sikeni sube headline dana litang ni mapam anida nongmai kapna bada nupi ama nongmai maru na pale kuki militant singna tourism gi sengba sagali basing tugaram le haiba Pawasi phongwo thenare Pawasi Shanghai Express English edition su ahan be headline piduna phongli Suni Thagachari Premchand aroibada maroiba pau amok Security Force na tongan ba aina thingkraba loop marigi mioi 12 fare Nipumnga suba malemgi TV numit ka mari lenyana numit chamani gi oiba TV mukt abhiyan ngasi hawdoklagani amasung Pradhan Mantri Narendra Modi na hairi laibagas da hojik petrol amasung diesel phangdabagi awaba leite pauloi jare